ngasi March-ki campaign ngasi malemgi mafam khudingmakta International Museums Day haina hoina palan thoram pangthoknari palan thoram asi International Council of Museum haina organization malai masina koi 1977 da hogdoktuna ngasi hogdokibadu dei ngasi leptana chatharakpa palan thoram amani palan thoram asi mafam khudingmakta pangthokna bagumna koina su ngasi Manipur State Museum sida pangthoknari aduga International Museums Day gi theme je sahi khudingi theme amamam different theme amamam thameng handaki theme sina Museums for Education and Research haibaduni aduna theme asiga chanana aikoina ngasi gi celebration asiga konana koina resource person kauzaraga Museums for Education and Research haiba theme sida aikoigi lectures su thamjari maruina aikoina students community da hena focus pizari ngasi laiba students sing culture gi students sing MUC ki department different departments la aga ngasi aikoi makoina participate tawiri amasung aduga ngasi gi program saruk ama hoina aikoina ngasi temporary exhibition hoina Manipur State Museum da lairiba yamna maruoiba amasung malemgi mafam atai da thodong uba phangdra rare collections khara aikoina ngasi museum sida photographs hoina aikoina sanagi potlam khara display tawjari objects ti aikoi tawjadre aduga akoina toina uthok chadaba museum gi collection gi manung da yawba potlam khoigi ningthau Churachan Maharaj royal gi sizina biramba khoigi objects khara so khoi display tawjari sina Manipur gi matam amada khoigi darbar hoiringai matamda darbar members sing sizina ramba potlam khara so khoi display tawjari sida display tawjari ba pot khuding makse khoigi matam amada 1999 da Cherau sing da ki tawbada excavation da phangiba sanagi item ngaktani masida phangiba se khoigi Manipur da chahi taret khuntakpa leihiba matamdu da Burmana khoi Manipur se palaga leiramba matamdu da Manipur da Burmese sing na palami haibagi khudam adu ngasi exhibition asida akhoi utli sanagi potlam sing ase yamaroi ba items khara hairaga di akhoi gi gold marks ko sanagi gold marks sida nupa amasung nupi gi Cherau sing amasung lamboi chingda gi phangba secondary burial tawraga sizinaramba potlam asisu akhoi ngasi gi exhibition sida akhoi pot oina display tawjadraga su photograph oina akhoi ngasi display tawjai maroina akhoi gi museum ase Manipur State Museum na akhoi ngasi palan tawbagi International Museum gi maruiba khoigi pandam di khoigi museum na society da lawriba role ase miyam da khanghanba aduga museum na kari tawi haibado khanghanabagi damakta khoi palan thoram se pangthokjabani maruina Manipur State Museum sidi yamna achauba cultural heritage ki achauba pukai amani haibado khoi public ta ngasi uthoknabagi program amani